ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯅꯨꯡꯉꯥꯏꯇꯕ ꯑꯃꯁꯨꯡ ꯅꯨꯡꯉꯥꯏꯕꯒꯤ ꯄꯥꯎ ꯑꯣꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯍꯥꯟꯕꯒꯤ ꯍꯧꯖꯕ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯕ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯀꯞꯅꯤꯡꯕ ꯌꯥꯝ ꯐꯥꯎꯔꯛꯏ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕ ꯃꯃꯤꯡꯅ ꯉꯥꯟꯕ ꯀꯧꯔꯤ ꯉꯥꯟꯕꯅ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯃꯣꯏ ꯁꯦꯡꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯏꯅꯥꯎꯗꯨꯒꯤ ꯃꯇꯥꯡꯗ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯚꯤꯗꯤꯑꯣ ꯈꯔ ꯁꯦꯝꯖꯔꯛꯄꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯀꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯂꯩꯍꯧꯕꯗꯤ ꯌꯥꯗꯦ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ ꯁꯤꯒꯗꯕ ꯉꯥꯛꯇꯅꯤ ꯀꯣ ꯆꯠꯀꯗꯕ ꯂꯩꯔꯒꯗꯤ ꯆꯠꯈꯤꯗꯣꯏꯅꯤ ꯂꯩꯍꯧꯒꯗꯕ ꯂꯩꯔꯒꯗꯤ ꯂꯩꯍꯧꯒꯗꯣꯏꯅꯦꯕꯀꯣ ꯑꯗꯨ ꯃꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯕꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗꯁꯨ ꯑꯃꯨꯛ ꯊꯤꯅ ꯆꯩꯕꯤꯕꯒꯤ ꯃꯤꯁꯨ ꯑꯗꯨꯝ ꯂꯩꯔꯤ ꯃꯊꯧ ꯂꯩꯇꯦ ꯈꯣꯠꯇꯦ ꯍꯥꯏꯗꯅꯀꯣ ꯑꯗꯣ ꯃꯌꯥꯝ ꯐꯔꯦ ꯑꯩꯅ ꯊꯧ ꯂꯩꯇꯕꯗꯣ ꯊꯧ ꯁꯥꯔꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯔꯛꯑꯦ ꯉꯝꯖꯗꯕꯅꯤꯅ ꯂꯥꯟꯗꯣ ꯑꯩꯈꯣꯏꯁꯨ ꯌꯥꯎꯕ ꯉꯝꯖꯗꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯒꯨꯝꯕ ꯍꯥꯏꯗꯤ ꯏꯃꯥ ꯂꯩꯕꯥꯛꯇ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯦ ꯍꯥꯏꯗꯤ ꯂꯥꯟꯁꯤꯅ ꯂꯣꯏꯁꯤꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯊꯋꯥꯏꯁꯦ ꯄꯣꯊꯥꯐꯝ ꯈꯪꯗꯣꯔꯤꯕꯅꯤ ꯀꯣꯛꯁꯦ ꯏꯪꯗꯣꯔꯤꯕꯅꯤ ꯀꯣ ꯇꯧꯔꯤꯕ ꯃꯐꯝꯗꯣ ꯂꯥꯟ ꯍꯧꯔꯤꯕ ꯃꯐꯝꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯀꯣ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛꯅꯤ ꯏꯅꯥꯎ ꯉꯥꯟꯕꯒꯤ ꯚꯤꯗꯤꯑꯣ ꯃꯇꯦꯛ ꯑꯝꯇ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯁꯦ ꯃꯥꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤꯕ ꯃꯥꯒꯤ ꯁꯛꯇꯝꯗꯨꯃꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯒ ꯃꯥꯅ ꯂꯩꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯧꯗꯅ ꯂꯩꯔꯝꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕ ꯃꯗꯨꯒꯤ ꯚꯤꯗꯤꯑꯣ ꯑꯃꯁꯨ ꯃꯌꯥꯝꯗ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯁꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯩꯔꯝꯃꯦ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯎꯔꯒ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯌꯦꯡꯉꯨꯁꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯑꯊꯧꯕ ꯉꯥꯟꯕꯅ ꯊꯋꯥꯏ ꯊꯥꯈꯤꯕ ꯌꯥꯝ ꯍꯔꯥꯎꯖꯅ ꯂꯩꯖꯔꯝꯕ ꯏꯅꯥꯎꯁꯦ ꯉꯁꯤꯗꯤ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯈ꯭ꯔꯦ ꯃꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯃꯥꯅ ꯂꯩꯔꯤꯉꯩꯒꯤ ꯌꯥꯝ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯕ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯊꯋꯥꯏ ꯊꯥꯔꯒꯦ ꯍꯥꯏꯅ ꯆꯪꯈ꯭ꯔꯕ ꯊꯋꯥꯏ ꯀꯠꯊꯣꯛꯈ꯭ꯔꯕ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅꯤ ꯃꯥꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯁꯦ ꯃꯥꯒꯤ ꯁꯛꯇꯝꯁꯦ ꯎꯔꯒ ꯃꯌꯥꯝꯒꯤ ꯊꯃꯣꯏꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯗꯣ ꯍꯥꯏꯕꯤꯔꯝꯃꯨ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯊꯣꯛꯂꯛꯄ ꯑꯊꯧꯕꯅꯤ ꯁꯤꯗꯤ ꯑꯁꯤꯗꯩꯁꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤꯒꯨꯝꯕ ꯁꯦꯝꯃꯤ ꯑꯗꯨ ꯁꯦꯝꯃꯤꯗꯥ ꯁꯦꯝꯃꯤ ꯍꯥꯏꯗꯅ ꯆꯩꯔꯛꯏꯕ ꯅꯈꯣꯏꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯀꯣꯛꯇꯣ ꯈꯤꯇꯪ ꯈꯟꯊꯕ ꯉꯝꯗꯦ ꯍꯥꯏꯇꯥꯔꯦꯀꯣ ꯄꯨꯟꯁꯤꯁꯦ ꯁꯤ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯣ ꯌꯦꯡꯉꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯁꯛꯇꯝꯗ ꯎꯔꯒꯅꯦ ꯌꯥꯝꯅ ꯊꯃꯣꯏꯗ ꯄꯦꯟꯗꯦꯕꯀꯣ ꯃꯍꯥꯛꯅ ꯂꯥꯟꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤꯅ ꯃꯥꯅ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯅ ꯏꯃꯥ ꯂꯩꯕꯥꯛꯄꯨꯗꯤ ꯉꯥꯛꯑꯝꯃꯤ ꯃꯥꯒꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯃꯥꯗꯤ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤꯅ ꯍꯥꯏꯗꯤ ꯁꯤꯗꯩꯁꯤꯗ ꯀꯣ ꯏꯁꯥꯁꯦ ꯇꯨ ꯆꯨꯡꯕ ꯑꯃ ꯐꯥꯎꯔꯦ ꯅꯨꯡꯉꯥꯏꯇꯕꯗ ꯀꯣ ꯃꯌꯥꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯩꯒꯤ ꯏꯄꯥ ꯑꯣꯏꯔꯝꯃꯗꯤꯀꯣ ꯑꯩꯁꯨ ꯉꯁꯤ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯑꯩꯒꯤ ꯍꯥꯏꯗꯤ ꯉꯥꯟꯕ ꯏꯅꯥꯎꯁꯤꯅ ꯊꯋꯥꯏ ꯊꯥꯈꯤꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯛꯆꯔꯛꯄꯅꯦꯕꯀꯣ ꯉꯁꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯉꯁꯤ ꯑꯩꯒꯤ ꯄꯣꯛꯃꯤꯟꯅꯕ ꯏꯄꯥ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯀꯌꯥꯒꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯣꯏ ꯀꯌꯥꯒꯤ ꯁꯥꯊꯤ ꯑꯩꯉꯣꯟꯗ ꯑꯆꯥꯛꯄ ꯐꯥꯎꯔꯝꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯣꯛꯃꯤꯟꯅꯗꯕ ꯑꯣꯏꯔꯒꯁꯨ ꯏꯅꯥꯎꯃꯛꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯍꯥꯏꯗꯤ ꯊꯋꯥꯏ ꯆꯥꯛꯏꯌꯦꯕꯀꯣ ꯂꯥꯟꯁꯤꯗꯤ ꯀꯨꯀꯤꯅ ꯍꯧꯔꯛꯄꯅꯤꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯣꯏ ꯍꯧꯗꯦ ꯍꯥꯏꯔꯤ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯆꯨꯝꯕꯒꯤꯗꯃꯛꯇ ꯃꯤꯆꯪ ꯌꯥꯝꯅ ꯊꯣꯛꯂꯛꯈꯤꯅꯤ ꯀꯨꯀꯤ ꯅꯈꯣꯏ ꯀꯥꯎꯒꯅꯨ ꯅꯈꯣꯏꯗꯤ ꯅꯈꯣꯏ ꯃꯁꯦꯟ ꯐꯥꯎꯕ ꯁꯦꯠꯅ ꯆꯥꯟꯅꯗꯣꯔꯦꯕ ꯑꯗꯨꯅ ꯃꯩꯇꯩꯗꯁꯨ ꯉꯥꯡꯅꯤꯡꯉꯥꯏꯗꯣ ꯂꯩꯇꯕꯅꯤꯅ ꯅꯈꯣꯏꯒꯤꯗꯤ ꯆꯤꯟ ꯊꯤꯕ ꯂꯣꯟꯆꯣꯞ ꯁꯔꯥꯡ ꯉꯥꯡꯅꯤꯡꯉꯥই ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨ ꯈꯛꯇ ꯉꯥꯡꯅ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯩꯒꯤ ꯀꯣꯃꯦꯟꯁꯤꯗꯅꯦ ꯑꯗꯨꯒꯨꯝꯕ ꯉꯥꯛꯇꯁꯨ ꯋꯥꯍꯩ ꯆꯥꯏꯔꯦꯕꯀꯣ ꯑꯩ ꯏꯒꯅꯣꯔ ꯇꯧꯊꯣꯛꯑꯦꯕ ꯃꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯂꯋꯥꯏꯒꯤ ꯋꯥꯔꯤ ꯉꯥꯡꯉꯒ ꯃꯩꯇꯩ ꯈꯪꯗꯦ ꯑꯃ ꯈꯪꯗꯦꯀꯣ ꯆꯣꯍꯣꯃꯤ ꯑꯣꯏꯁꯅꯨ ꯑꯁꯤꯗ ꯃꯩꯇꯩ ꯈꯔꯁꯨ ꯑꯗꯨꯝ ꯂꯋꯥꯏ ꯋꯥꯉꯥꯡ ꯁꯉꯥꯡ ꯈꯔ ꯉꯥꯡꯉꯛꯑꯦꯕꯀꯣ ꯌꯦꯡꯅꯤꯡꯗ꯭ꯔꯦꯅ ꯁꯛꯇꯣ ꯑꯗꯨ ꯃꯥꯜꯂꯤ ꯑꯗꯥ ꯃꯥꯜꯂꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯁꯛꯁꯦ ꯊꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯣ ꯊꯤꯔꯦ ꯑꯩꯅꯤ ꯐꯖꯔꯦ ꯑꯩꯅꯤ ꯄꯩꯔꯦ ꯑꯩꯅꯤ ꯇꯨꯝꯃꯦ ꯑꯩꯅꯤ
โยงมาเลยไอ้นี่สันมาเลยไอ้นี่ไอ้ดิไอ้มีโอยดิปอีดนะมีโอยแบบนี้หายไปสิดิขังอีดนะนักคุยมียมก็นักคุยในโยงมาเลยแล้วก็โยงอ้นด้วยเนี่ยเตะสันมาเลยแล้วก็สันอ้นด้วยเนี่ยเตะที่มาเลยแล้วก็ที่อ้นด้วยเนี่ยเตะก็adо ꯄꯪꯉꯤꯗꯣ ꯑꯗꯨꯛ ꯌꯥꯝ ꯄꯪꯉꯤꯗꯣ ꯀꯔꯤꯒꯤꯅꯣ ꯅꯁꯥ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯈꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯉꯤꯕꯁꯤꯡꯗꯣ ꯍꯥꯏꯗꯤ ꯅꯁꯥꯅ ꯅꯁꯥ ꯈꯤꯇꯪ ꯐꯥꯎꯕ ꯏꯀꯥꯏꯕ ꯐꯥꯎꯗ꯭ꯔ ꯁꯤꯅꯤꯗ ꯏꯀꯥꯏꯕ ꯃꯆꯦꯠꯅ ꯐꯥꯎꯗꯕ ꯃꯤꯁꯤꯗꯤꯅꯦ ꯈꯪꯉꯔꯣꯏꯗꯕꯅꯤ ꯃꯤꯑꯣꯏꯕꯅ ꯏꯀꯥꯏ ꯈꯪꯗ꯭ꯔꯗꯤꯅꯦ ꯍꯤꯗꯥꯛ ꯂꯩꯇꯕꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯍꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯐꯣꯡꯗꯣꯛꯆꯔꯛꯏꯕꯁꯦ ꯏꯅꯥꯎꯁꯤꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯁꯤꯒꯤ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯎꯕꯗꯅꯦ ꯃꯥꯒꯤ ꯁꯛꯇꯝꯗꯣ ꯎꯕꯗ ꯉꯁꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯄꯦꯜꯍꯧꯗꯦ ꯌꯥꯝ ꯆꯥꯛꯏꯌꯦꯕ ꯀꯣ ꯉꯁꯤ ꯑꯩ ꯅꯨꯡꯇꯤꯒꯤ ꯅꯣꯏꯒꯤ ꯃꯌꯥꯝ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯑꯃꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯦ ꯃꯈꯣꯏ ꯀꯨꯀꯤꯁꯤꯡꯒꯤ ꯋꯥꯔꯤ ꯈꯔ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ ꯀꯨꯀꯤ ꯀꯩꯅꯣ ꯃꯥꯟꯕꯁꯤꯡꯁꯦ ꯖꯥꯎ ꯃꯥꯟꯕ ꯖꯥꯎꯁꯤ ꯅꯠꯇꯦꯅꯦ ꯁꯥ ꯁꯟꯁꯤꯡꯁꯤꯒꯤ ꯋꯥꯔꯤꯁꯨ ꯈꯔ ꯇꯥꯃꯤꯟꯅꯁꯦꯕꯀꯣ ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯕꯦꯠ ꯀꯣꯃꯦꯟꯒꯤ ꯃꯔꯝꯗ ꯍꯥꯟꯅ ꯄꯨꯊꯣꯛꯄꯤꯔꯝꯃꯒꯦ ꯀꯨꯀꯤ ꯍꯥꯏꯕ ꯀꯨꯀꯤ ꯂꯝꯖꯠ ꯁꯔꯥꯁꯤꯡꯁꯤꯅꯅꯦ ꯑꯩꯉꯣꯟꯗ ꯀꯣꯃꯦꯟ ꯑꯃ ꯇꯧꯕꯤꯔꯛꯑꯦ ꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯅ PLA ꯅꯤꯛꯏ ꯑꯗꯨꯒꯤ NSL ꯅꯤꯛꯏ ꯌꯥꯏꯌꯦ ꯀꯣ ꯑꯗꯩ AR ꯅꯤꯛꯏ ꯌꯥꯏꯌꯦ ꯀꯣ ꯑꯩꯈꯣꯏꯅ ꯅꯦꯛꯄ ꯅꯠꯇꯦ ꯀꯨꯀꯤ ꯁꯛꯊꯨ ꯑꯩꯈꯣꯏꯅ ꯅꯦꯛꯄ ꯅꯠꯇꯦꯗꯣ ꯃꯩꯇꯩꯅ ꯅꯦꯛꯄ ꯅꯠꯇꯦ ꯈꯪꯉꯦꯗꯅ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯂꯥꯟꯈꯤꯗꯕꯗꯣ ꯑꯗꯨꯗꯨꯅ ꯃꯤꯆꯪ ꯊꯣꯛꯂꯛꯏꯕ ꯀꯣ ꯏꯃꯥ ꯂꯩꯕꯥꯛꯇꯣ ꯀꯟꯒꯦꯅ ꯊꯣꯛꯂꯛꯏꯕ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯀꯣ ꯑꯩꯈꯣꯏꯅ ꯅꯤꯛꯏꯅꯦꯅ ꯍꯥꯏꯔꯤꯗꯣ ꯀꯨꯀꯤꯗ ꯀꯤꯗꯅ ꯅꯤꯛꯏꯅꯤ ꯀꯥꯏꯅ ꯀꯨꯀꯤ ꯅꯈꯣꯏ ꯍꯨꯏ ꯅꯣꯏꯗ ꯀꯤꯔꯒꯕꯨ ꯀꯔꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯑꯦꯇꯤꯁꯤꯡꯗꯣ ꯊꯣꯛꯂꯛꯇꯣꯏꯅꯣꯅꯦ ꯅꯈꯣꯏꯒꯤ ꯂꯥꯟ ꯊꯦꯡꯅꯒꯦ ꯊꯣꯛꯂꯛꯏ ꯅꯠꯇ꯭ꯔꯣ ꯂꯥꯟꯈꯤꯗꯕ ꯃꯩꯇꯩꯅꯤꯅꯅꯦ ꯂꯥꯟꯖꯔꯨꯗꯕ ꯃꯩꯇꯩ ꯑꯩꯈꯣꯏꯅꯤꯅꯅꯦꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯥꯏꯀꯩꯗ ꯌꯥꯝ ꯆꯨꯝꯅ ꯃꯌꯥꯝ ꯑꯃ ꯂꯦꯞꯄꯤ ꯍꯥꯏꯕꯁꯦ ꯅꯈꯣꯏ ꯀꯥꯎꯒꯅꯨ ꯀꯨꯀꯤ ꯁꯟ ꯅꯣꯏꯕꯨꯅꯦ ꯅꯆꯤꯟ ꯊꯤꯕ ꯈꯔ ꯉꯥꯡꯉꯒ ꯑꯆꯨꯝꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯗꯨꯕꯨ ꯅꯈꯣꯏꯕꯨ ꯀꯔꯤꯅ ꯍꯥꯏꯅ ꯈꯟꯒꯦ ꯅꯁꯥꯅ ꯅꯁꯥ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯗꯣ ꯈꯜꯂꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯏꯁꯥꯅ ꯊꯥꯒꯠꯂꯒ ꯀꯨꯅꯥ ꯌꯧꯔꯤ ꯍꯥꯏꯅꯕꯅꯦꯕꯀꯣ ꯑꯗꯨꯅ ꯅꯈꯣꯏꯁꯨ ꯅꯈꯣꯏꯅ ꯏꯁꯥꯅ ꯇꯣꯝꯇ ꯊꯥꯒꯠꯂꯒ ꯀꯨꯅꯥ ꯌꯧꯖꯔꯤꯅꯦꯕꯀꯣ ꯃꯤꯅꯗꯤ ꯊꯥꯒꯠꯄꯤꯗ꯭ꯔꯦꯕ ꯅꯣꯏꯁꯦꯀꯣ ꯉꯁꯥꯏꯒꯤ ꯃꯍꯤꯛ ꯃꯇꯥꯏꯅꯤꯅ ꯅꯣꯏꯅ ꯂꯃꯟ ꯈꯨꯃꯩ ꯃꯩꯅ ꯈꯨꯃꯩꯕꯗꯣ ꯑꯣꯏꯔꯔꯣꯏꯗꯕꯅꯤ ꯀꯣ ꯅꯣꯏꯅ ꯁꯟ ꯑꯣꯜꯂꯕꯅꯤꯅꯅꯦ ꯅꯈꯣꯏꯗꯤ ꯍꯧꯖꯤꯛ ꯁꯤꯖꯔꯣ ꯅꯈꯣꯏ ꯌꯥꯝ ꯁꯤꯔꯛꯏꯗꯅ ꯁꯤꯔꯛꯈꯤꯅꯤ ꯑꯇꯩꯁꯨ ꯋꯥꯠꯂꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯁꯤꯡꯗꯣ ꯏꯕꯨꯙꯧ ꯄꯥꯈꯪꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯗꯣ ꯂꯥꯏ ꯅꯠꯇꯦ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯆꯩꯅꯥꯈꯨꯟ ꯌꯥꯝ ꯐꯪꯉꯛꯈꯤꯅꯤ ꯌꯥꯝ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯈꯤꯅꯤ ꯅꯈꯣꯏꯁꯨ ꯀꯥꯎꯒꯅꯨ ꯑꯗꯨꯒ ꯁꯤꯒꯤ ꯃꯈꯣꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖꯇ ꯊꯥꯡꯒꯠꯂꯛꯏꯕ ꯃꯌꯥꯝ ꯂꯥꯟ ꯑꯆꯧꯕ ꯍꯧꯔꯛꯀꯅꯤ ꯒꯣꯔꯃꯦꯟꯒꯤ ꯃꯊꯛꯇ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯄꯦꯖꯇ ꯊꯥꯡꯒꯠꯂꯛꯄꯁꯤꯡꯁꯦ ꯃꯌꯥꯝ ꯑꯁꯤꯒꯤ ꯅ꯭ꯌꯨꯁ ꯇꯥꯃꯤꯟꯅꯔꯁꯦꯀꯣ ꯚꯤꯗꯤꯑꯣꯁꯤꯃ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯇꯥꯕꯤꯔ ꯃꯌꯥꯝꯁꯨ ꯃꯨꯟꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯕꯔꯃꯥ KNAVꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯨꯠ ꯊꯣꯡꯅꯕꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯐꯥꯎꯕꯗ KNAVꯒꯤ ꯀꯥꯗꯔ 30 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯗ ꯀꯥꯝꯖꯣꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯀꯕꯣ ꯇꯝꯄꯥꯛꯀ ꯇꯥꯏꯅꯕ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯍꯨꯝꯗ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 23 ꯑꯃꯁꯨꯡ 28ꯀꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ KNAVꯒꯤ ꯀꯥꯗꯔ ꯄꯨꯟꯅ 30 ꯔꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯈꯨꯠ ꯊꯣꯡꯅꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯦꯆꯤꯟ ꯒꯟ ꯌꯥꯎꯅ ꯄꯨꯟꯅ ꯅꯣꯡꯃꯩ 23 ꯐꯪꯕ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯍꯧꯖꯤꯛꯁꯨ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯡꯅꯔꯤ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯀꯤꯁꯤꯡ ꯃꯩꯇꯩꯗ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯟ ꯑꯃꯨꯛ ꯍꯧꯒꯗꯧꯔꯦ ꯍꯥꯏꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯤꯛ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃ ꯏꯗꯨꯅꯤꯡꯊꯧꯅ ꯊꯝꯂꯛꯈ꯭ꯔꯦ KNLFꯀꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯑꯁꯤ 31 ꯖꯅꯋꯥꯔꯤꯒꯤ ꯑꯌꯨꯛ ꯄꯨꯡ 13 ꯇꯥꯕ ꯃꯇꯝꯗ ꯇꯦꯡꯅꯧꯄꯜꯗ ꯂꯩꯕ KNLFꯀꯤ ꯍꯔꯃꯣꯟ ꯀꯦꯝꯞꯇ ꯃꯩꯇꯩ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯂꯥꯟ ꯇꯧꯅꯕ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ ꯑꯃ ꯇꯧꯒꯗꯧꯔꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯦꯌꯔ ꯃꯤꯇꯤꯡ ꯑꯁꯤꯗ ꯀꯨꯀꯤꯒꯤ CSO ꯑꯦꯅꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯚꯣꯂꯨꯟꯇꯤꯌꯔ ꯑꯥꯔꯝ ꯃꯤꯂꯤꯇꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯨꯀꯤ ꯑꯥꯔꯃꯤꯒꯤ ꯃꯤꯍꯨꯠ ꯂꯣꯏꯅ ꯁꯨꯅ ꯂꯥꯛꯄꯤꯌꯨ ꯍꯥꯏꯔꯤ ꯈꯟꯅꯒꯗꯕ ꯑꯦꯖꯦꯟꯗꯥꯗꯤ ꯃꯩꯇꯩ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯛꯇ ꯀꯨꯀꯤꯅ ꯑꯅꯧꯕ ꯂꯥꯟ ꯇꯥꯕꯒꯤ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯀꯝꯄ꯭ꯂꯤꯠ ꯁꯦꯄꯔꯦꯠ ꯑꯣꯏꯗ꯭ꯔꯤ ꯐꯥꯎꯕ ꯑꯃꯗꯤ ꯃꯄꯨꯡ ꯐꯥꯅ ꯀꯨꯀꯤ ꯁꯕ ꯒꯚꯔꯟꯃꯦꯟꯠ ꯂꯩꯇ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟ ꯊꯦꯡꯅꯈꯤꯒꯅꯤ ꯍꯥꯏꯔꯤ ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏ ꯁꯤꯕ ꯀꯤꯗ꯭ꯔꯦ ꯍꯥꯏꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯃꯤꯑꯣꯏ ꯂꯣꯏꯅꯃꯛ ꯃꯃꯥꯡ ꯊꯥꯗ ꯑꯥꯔꯝ ꯇ꯭ꯔꯦꯅꯤꯡ ꯆꯠꯊꯅꯕ ꯀꯧꯈ꯭ꯔꯕꯅꯤ
ꯊꯣꯛꯂꯛꯄꯅꯤ ꯀꯨꯀꯤꯒꯤ ꯅꯤꯄꯥꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯈꯨꯗꯤꯡꯗ आर्म ट्रेनिंग पीबगी थबक कनखलकले कांगपोक्पी चुरचानपुरदसु हौजिक ट्रेनिंग पीरी टेक्नोपोलदा कुकीसिंग ट्रेनिंग की कौखिबगा मोरे बॉर्डर गेट हांखिबगा मरी यामना लेनै हाइबगा तौबगा म्यांमार तमु टाउनशिप त केनेबी ऑपरेशन कनखलकलेबा अमदे नोंमै कापनाबा हेंकलकलेबा सिने असोमना इदुनिंग थोनो थमलकले लेटेस्ट लीक इन्फॉर्मेशन अपडेट ता कुकी टेररिस्टिंग मखोय मसेलगे मरकता उंखनबा थोरकपदगे मखोयगी खुलाई अमदि खुलाई साफम मैना थादोक्तुना मांगहन्नरे हाइना सोशल मीडिया सिंगदा फोटो थागनरगले कांगपोक्पीदा कुकी टेररिस्ट अमा एक्सीडेंट थोखरे हौजिक फाउदा मिहुन सुदबी लेरे हाइरे जिरीबामदा मार कुकी अमा मैतैगी एरिया दा चंगसलकपदगे पुलिसना टेक तकाइदना खुनगी विलेजर सिंगदा खुसिनखरे हाइरे फेब्रुवारी 3 दा जिरीबामदा टोटल सटडाउन लाउथोखरे डिस्ट्रिक्ट हॉस्पिटल अमागी लेफम थोपा मचाकसिंग थबियो ग्रेड सुबा सीएमओ अमादी एमएस हापियो अमसुंग अवाटपा डॉक्टर सिंग थाबिरा ओ हाबा वाकत थबक तो ओरथोकते हाइना जिरीबाम डिस्ट्रिक्ट हॉस्पिटल मॉनिटरिंग कमिटीना लाक्लिबा फेब्रुवारी 4 गे अहिंगनोयाइदगी जिरीबामदा टोटल सटडाउन लाउथोखरे volunteer oine recruit tawkhraga Myanmar ki lalholupta yahonbagi dama kuki mesel yamna chawna ungkhanaba thokle kuki singtagi oiba legislation oiba tongan administration ki demand talebe Susanpur base toba CSO Indigenous Tribal Leaders Forum ITLM na Manipur da tholiba irang asigi dama kuki ki khul singbo ngak sena bagi dama tani haiduna United Tribal Volunteers UTB haina mingthon bu khulai paiba organization ama linkhatuna masing yamna kuki na ha singbo volunteer oine recruit tawkhraga Myanmar ki lalholup amada yaholambagi Susanpur लेरिबा कुकी मसेल की मरकता चावनो उखनबा थोखरे हाइरे थाजबा याबा प्रेस ना फंगबा पाव मन हाइ मणिपुर थोलबा इरांग असिगदमा ITLM ना कुकी फुरुकी इंखलकलिबा नाहा चनिपानोम वॉलंटियर ओइना रिक्वेस्ट तौके आइरेबा कुकी वॉलंटियर सिंग अदो मखोइगे इमुंग मनुगी मियोसिंग खंगंदना मखोइबु म्यांमार थादुना कासन इंडिपेंडेंट आर्मी KIA दा ट्रेनिंग पिहन खिबने हाइरे मथंगदा इदुनिंग थौदगी मरोइबा अपडेट अमग शेयर तौरगलि मदुदे म्यांमार गा ताइनबा कामजोंग डिस्ट्रिक्ट की मफम सिंगदा ततना नोमै कापनबा थोरबा कुकी सिंगना नागादा खुद हंदुना लान तौबगी प्लान ले ओइरबा नागाना यादबा केनेबी कामजोंगी कुकी खुल सिंगदा लाइसिलकुना मरम ओइरगा करिगुम्बा कामजोंगी कुकी विलेज सिंगदा नागाना थीबा हुंबा चथरकपा तारगदि खुद थोंनरकपा याबगी अकीबा लेबदगे विलेजर सिंगी लाइफ अमादि प्रॉपर्टी मांगलगनि कीबदगे कामजोंगी कुकी खुंजा सिंग खुल थादोगलमलगा चेलबा मसिंग यामले कुकी इनपी उखरुना जनवरी 23 दा नोटिस अमा थोरक्तुना कुकी खुंजा सिंग खुल थादोक्तुना चेन खिदनबा हाइजरबसो खुल थादोक्तुना चेनबा मसिंग सुम हेंगलकले खुल थादोक्तुना चेनबा खुंजा सिंगना तोंबा गाड़ी फावबा फारगा सिजनगने हनखिगदबनि हाइबा वाफम अदुना हेना अकीबा फावदुना चेलकपा मसिंग हेंगलकपा लेप्तबदगे कुकी इनपी साइकलना जनवरी 29 दा थोपा नोटिस अमना अमु कामजोंगी कुकी खुंजा सिंग साइकल फावरगा चथोकसिन तौबा थिंगले कामजोंदगी लाकपा कुकी खुदिंग हनथिनबा खंगहले चुमनगी थबक इंखागी चथोकसिन तौबा फावबा चेलकपा ओइना उरे अतोपा मफमदा चबा लेकवा चाबा याद्रे पनबा याबदि नुमित 3 निगी मनुंगदा कामजोंदगी कुकी चामगी मथक्ता खुन थादोक्तुना चतख्रबने कामजोंदगी कुकी सिंगना लाकदबा लंबी असि साइकल फावरगा चतपा नतना अतोपा लंबी लेत्रे इम्फाल रोमदा चतपसु याद्रे कामजोंगी खुंजासिंग हौजिक बल्लीगी हामेंग तादुना कुकीना कुकीगी खुंजासिंग ओटपा हौरे मखोइगी लानगी स्ट्रेटेजी कक्की खल्लगा ngaklau oinaba कामजोंगी कुकी सिंग थमदे हाइना इदुनिंग थौना शेयर तौरकले कई हाइतारे मखोइसे ngauरे ए हाइतारे हौजिक ने को चुराचानपुरदा कुकी मोय मसेन से उखटनादना कई हाइतारे मोय मसेन ता पाइनर ए हाइतारे को मोयसे कई हाइतारे तो भुमम खंगत्रबनि को तौरखिनि वाले तैसु नोय मसेन ता सागी नोय मसेन तसु हुरान चिंथि दौनैयबा को अदुगा हाइदी वा अतै दो गांगफम लेत्रबनि वीडियो सिदा चंगा नोय मैतैगी नुपीने सुमाय तौबा नोयगी मैतै नुपाना सुमाय तौबा आनी दो गांगजौ तौरेदी तौरे लालदी लाले चुमदी चुम्मे अखोय मैतैदी दोनी खंगेदना कुकी हुइसा अखोय मैतैदी लालदी लाले चुमदी चुम्मी सोरीदी सोइरे फत्रदी फत्रे दुगी चैराक्पीरी नखोय कुकी मरक चैराक्पीब्रो हा नखोय कुकी मरक चैराक्पीब्रो लोसनसे सुमायना खुमजल्ला थम्मे खंगेदना अखोय मैतैदी सेंग चपनिने ने से खुम्मा थमदे नोय तौना खंगद्रा नोयदी अलानबा तौरसुने नुपी अंगांगदा नत्तब मी येंगसुने नोय मसेन सुमायना खुमजल्ला थम्मी नखुबाक सिंगुना खंगेदना अखोय मैतैदी खुमदे दुदो हक्पा चैराक्पीयबा खंगेदना अतोबा सिंगदो फतबा अखोयगी मैतैगी मरक्ता लमचत नाइदबा अदुगा मबुंग मसक खंगदबा मपा मसक खंगदबा मनाव मसक खंगदबा मतै मसक खंगदबा सिंगदो मनाव मसक खंगदबा सिंगदो चैराक्पीरिदना उरिदना नखोयसु वीडियो दो चैराक्पीरिदो अदुनेबा खमरा अखोय मैतैदा अदुगुम्बा लैबा जादे अदुगुम्बा ओक्तबा साजत चटपा नत्तबा लिचत चटपा मैतैदा अमता लैबा यादे अदुगुम्बदी असी मयामगी वीडियो सिन अखोय येंगिबा नत्रो अदुगुम्बा अखोयदा ngang कशु कानारोयबा नखोय
ꯈꯪꯉꯦꯗꯅ ꯅꯁꯥꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒꯅꯦ ꯍꯥꯟꯅ ꯊꯤꯒꯠꯂ ꯒꯣꯔꯣ ꯒꯣꯔꯣ ꯑꯣꯠꯈꯥꯏꯔꯒ ꯌꯦꯡꯉꯣ ꯀꯣ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯌꯦꯡꯕꯤꯔꯣꯀꯣ ꯅꯈꯣꯏꯅ ꯑꯗꯨꯈꯛ ꯍꯥꯏꯔꯒ ꯑꯩꯈꯣꯏꯁꯦ ꯇꯥꯔꯛꯇꯣꯏꯕ ꯅꯠꯇꯦꯕ ꯌꯥꯝ ꯇꯨꯀꯠꯆꯕ ꯋꯥꯉꯥꯡ ꯁꯉꯥꯡꯁꯤꯡꯗꯣ ꯅꯈꯣꯏꯒꯤꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯆꯠꯅꯕꯤ ꯑꯣꯏꯈ꯭ꯔꯦꯕ ꯆꯤꯟꯊꯤꯕ ꯈꯔ ꯉꯥꯡꯖꯔꯒ ꯃꯩꯇꯩꯗ ꯑꯣꯟꯁꯜꯂ ꯆꯤꯟꯊꯤꯕ ꯈꯔ ꯉꯥꯡꯖꯔꯒꯅꯦ ꯅꯈꯣꯏꯒꯤ ꯌꯥꯝꯅ ꯄꯦꯟꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯐꯖꯕ ꯋꯥꯍꯩꯅ ꯉꯥꯡꯕ ꯍꯥꯏꯕꯁꯦ ꯅꯈꯣꯏꯗꯗꯤ ꯂꯩꯇ꯭ꯔꯦꯕ ꯉꯁꯥꯏꯒꯤ ꯃꯤꯗꯣ ꯅꯠꯇꯕꯅꯤꯅ ꯈꯪꯕ꯭ꯔꯥ ꯀꯣ ꯑꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪꯗ ꯑꯃꯨꯛ ꯄꯨꯖꯔꯛꯀꯦ ꯕꯥꯏ ꯕꯥꯏ